마 용작새. 하. 마 용작새가 돼 버리노. 간디. 콜프라니 스. 야 이제 프라이노. 용작 팡에 용작 가잘 가우다. 용작 요래 용작. biar pel. 가지 버리노 마 용작새. 하. 마 용작새가 돼 버리노. 간디. 콜프라니 스 भाई जो पुरानी से अपना घर को नागालैंड पुरानी यार करे 오 나가래 मनी को. को. वही तो फूल ही मार फिर है बोला 하. por ahí, no, antes sí, uy, no sé. 용 가잘 가. 진바. 용작 레메 용작. 누가 먼저 몰라요 봐 깨깨 비자는 마세. 따라따라. 오. 아도 그냥 하도 디만디. 몰래 마이지 용네. 하도만 돼 거. 깐깔라오 배 용네. 에디 용들이 봐. 반다 ngay ba male. 아니 ngak 용작 레 마지다. यानी खो दइले अच्छा itu mana अपना जो पक्की से है बैदो. ऐसे गिरले गिरले वाला बनंगो लेगेरा. लेगेरा. खौफ से थाना लेगेरा बा. लौरो. तत्ताबा लौ तत्ताबा.ต้องพูดทันละหลับท่าน अदो मणिपुरी योगसाक टाइटिंग मानदी यामना कनकलाव अपना घर कौन भाई मासे यो मणिपुरी अच्छा 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 आइने कितना पेरा से अपना घर हो फाइटिंग ना मार ने सो को जाइको हम करेगा कइ लाइरे रोयबा याम होमन गरे कुन सा सा मा पिराम अदु लोय लक्सलो कइनो अदुने माल पक्का लोदे नो गप्पू ला अ कंगला था मुझे नहीं याबने मरुसा या अभी खाते हो क्या हाँ। अभी खाते हो खाओ तो हम सिलसिले में था ना सिलसिले में था ना पढ़ाई पे वहाँ पे था हाँ और अब तो ये सब कुछ ये डॉक्टर भी खाता है डॉक्टर आसानी से खाता है ये प्रेशर के लिए बहुत अच्छा है तो ये प्रेशर नहीं वो थोड़ा थोड़ा वो टाइट वाला मरु ये है ना थोड़ा अंदर अंदर वाला ले लेना अनु मुझको टेस्ट पहले हो लो प्रेशर से सर भागते हो ये अच्छा होगा ये अच्छा होगा निकालने में भी अच्छा होगा ये कोबर को थोड़ा हिडल वैसा एक पैकेट और ये भी अच्छा है ये भी अच्छा है दे हाँ मेरा दोस्त है खसिया वो तो बैठा हुआ है पूरा पीछे आज ये प्लग कंगला था मैं जाऊँगा हाँ কিন্তু আপনার তো হয়ে যাবে লাগে ꯃꯌꯥꯝꯁꯤꯒꯤ ꯍꯁꯕꯦꯟ ꯋꯥꯏꯐꯁꯤꯅꯅꯦꯀꯣ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯦ ꯃꯥꯒꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯊꯦꯡꯅꯩꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯂꯩꯔꯒ ꯆꯠꯈꯤꯕꯗꯨꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣ ꯗꯣꯛꯇꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯕꯣꯔꯣ ꯗꯣꯛꯇꯔ ꯕꯤ ꯈꯥꯇꯥ ꯍꯥꯏꯅ ꯂꯛꯅꯕ ꯃꯥꯗꯣ ꯁꯤꯜꯆꯔꯗ ꯃꯩꯇꯩꯁꯤꯡꯒ ꯇꯤꯟꯅꯕꯗ ꯁꯨꯝ ꯆꯥꯈꯤꯌꯦ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯦꯅ ꯃꯥ ꯆꯥꯔꯤ ডাঙৰ বেগ ল'ব লাগিব ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯂꯣꯏ ꯂꯧꯁꯟꯈ꯭ꯔꯦ ꯌꯣꯡꯆꯥꯛ ꯎꯕꯗ ꯉꯁꯥꯏꯈꯩ ꯁꯤꯠꯂꯝꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯣꯝꯁꯜꯂꯨꯕꯒꯤ ꯂꯩꯕꯒꯤ वाटर बिक गया ना खुश हो गया ना ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯉꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯁꯟꯗꯦ ꯃꯥꯔꯀꯦꯠ ꯂꯥꯛꯄꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛꯄꯁꯦ ꯅꯣꯡꯃꯇ ꯌꯣꯡꯆꯥꯛ ꯎꯗꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯕꯨꯗꯤ ꯂꯩꯗ꯭ꯔꯦꯕ ꯌꯨꯝꯗ ꯂꯥꯛꯇꯉꯥꯏꯅ ꯌꯣꯡꯆꯥꯛ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯌꯣꯡꯆꯥꯛꯇꯣ ꯂꯨꯄꯥ 100ꯒꯤ ꯂꯣꯏ ꯂꯩꯁꯟꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯎꯠꯄꯅꯦ ꯃꯌꯥꯝ ꯃꯁꯤꯗ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯎꯄꯨ ꯀꯥꯡꯊꯣꯟ ꯐꯥꯎ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯥꯞꯀꯦ ꯍꯥꯏꯅ ꯀꯥꯞꯄꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯌꯣꯡꯆꯥꯛ ꯊꯦꯡꯅꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯕ ꯀꯩꯕ ꯃꯣꯏꯁꯨ ꯊꯦꯡꯅꯕꯗꯨꯗ ꯀꯥꯞꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯑꯩ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯎꯠꯂꯝꯒꯅꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯐꯤꯔꯣꯟ ꯀꯝꯕꯜ ꯅꯨꯡꯕꯜ ꯁꯦꯀꯦꯟ ꯍꯦꯟꯗ ꯀꯩꯗꯩ ꯃꯁꯤ ꯄꯨꯔꯥ ꯁꯨꯕ ꯗꯨꯀꯥꯟꯅꯤ ꯁꯤꯁꯦ ꯀꯥꯖꯜ ꯒꯥꯎꯟ ꯀꯧꯋꯦ ꯑꯗꯣ ꯁꯤꯗ ꯑꯌꯥꯝꯕꯅ ꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯐꯅꯦꯛꯀꯤ ꯇꯥꯏꯞꯇ ꯁꯦꯠꯂꯤꯁꯦ ꯕꯣꯔꯣꯅꯦ ꯕꯣꯔꯣ ꯖꯥꯇꯤ ꯑꯗꯣ ꯁꯤꯗ ꯐꯝꯃꯤꯁꯦ ꯑꯌꯥꯝꯕꯅ ꯕꯣꯔꯣꯒ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯀꯥꯡꯕꯨꯒꯅ ꯑꯌꯥꯝꯕꯅ ꯐꯝꯃꯦ ꯃꯁꯤꯗ ꯑꯁꯥꯃꯤꯁꯇꯤ ꯀꯌꯥ ꯐꯝꯗꯦ ꯑꯩꯅ ꯎꯕꯗ ꯐꯝꯕꯖꯥꯠꯅꯤ ꯑꯇꯣꯞꯄ ꯖꯥꯠꯁꯨ ꯑꯗꯨꯏꯁꯨ ꯕꯣꯔꯣꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯅ ꯌꯥꯝ ꯍꯦꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯔꯀꯦꯠꯅꯦ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯄꯣꯠꯁꯨ ꯂꯣꯏ ꯍꯣꯡꯕ ꯑꯗꯨꯒ ꯁꯟꯗꯦꯗꯇꯪ ꯐꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯣꯡꯆꯥꯛ ꯊꯦꯡꯅꯕꯗꯒꯤ ꯀꯥꯞꯈ꯭ꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯩ ꯁꯨꯝ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯀꯥꯞꯄꯛꯀꯦ ꯃꯌꯥꯝ ꯇꯨꯡꯗ
ꯃꯇꯨꯡꯗ ꯃꯁꯤ ꯃꯥꯔꯀꯦꯠꯁꯦ ꯐꯖꯅ ꯀꯥꯞꯄꯛꯑꯣ ꯍꯥꯏꯗꯤ ꯑꯩ ꯅꯣꯡꯃ ꯐꯖꯅ ꯀꯥꯞꯄꯛꯀꯦ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯁꯨꯕ ꯕꯣꯏ ꯀꯣꯂꯣꯝ ꯐꯥꯎ ꯌꯥꯎꯋꯦ ꯃꯁꯤꯗ ꯑꯉꯛꯄꯅꯦ ꯃꯁꯤ ꯃꯥꯔꯀꯦꯠꯁꯦ 요리 아니 신나는데? 띵드네거 아래를 또 와 대비 봐봐 ꯉꯁꯥꯏꯗꯣ ꯌꯣꯡꯆꯥꯛ ꯌꯣꯟꯕꯤꯗꯣ ꯑꯗꯨꯅꯅꯦ ꯌꯣꯡꯆꯥꯛꯇꯣ ꯃꯥꯕꯨ ꯀꯃꯥꯏꯅ ꯆꯥꯒꯦ ꯈꯪꯗꯦꯌꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟꯗ ꯆꯠꯂꯨꯕ ꯃꯤꯅ ꯄꯣꯔꯛꯑꯒꯁꯨ ꯃꯥ ꯆꯥꯟꯁ ꯌꯦꯡꯉꯒ ꯌꯣꯟꯕꯖꯥꯠꯅꯦꯕ ꯑꯗꯨꯒ ꯌꯣꯡꯆꯥꯛꯇꯨꯁꯨꯅꯦ ꯌꯣꯡꯆꯥꯛ ꯁꯨꯝ ꯍꯥꯏꯕꯗꯒꯤ ꯃꯊꯪ ꯃꯃꯤꯡꯗꯣ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯃꯥꯗോ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯒꯦ ꯍꯥꯏꯕ ꯃꯥꯅ ꯌꯣꯡꯆꯝ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯍꯥꯏꯕꯗꯒꯤ ꯃꯊꯪ ꯁꯣꯏꯈꯤꯕꯗꯒꯤ ꯌꯣꯡꯆꯝ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯕ ꯃꯣꯏ ꯕꯖꯥꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯕꯖꯥꯔ ꯂꯩ ꯈꯣ ꯇꯧꯗꯦ ꯎꯁꯥꯟ ꯐꯗꯤ ꯐꯖꯔꯤꯀꯣ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯩꯒ ꯁꯤ ꯀꯩꯅꯣ ꯆꯝꯄ꯭ꯔꯥꯅꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯍꯥꯎꯇꯦ ꯂꯩ ꯌꯣꯟꯕ ꯊꯥꯎ ꯌꯣꯟꯕ ꯍꯋꯥꯏ ꯌꯣꯟꯕ ꯂꯣꯏ ꯁꯨꯕꯅꯤꯀꯣ ꯄꯄꯥ ꯐꯛꯂꯣꯡ ꯌꯣꯟꯕ ꯁꯤꯗ ꯁꯨꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯁꯥ ꯌꯣꯟꯐꯝꯗꯗꯤ ꯀꯥꯞꯇ꯭ꯔꯦ ꯍꯪꯒꯣꯏꯑꯅ ꯑꯩꯅ সিরাসু লাই পাপিতা পাহাড়ি জড়ি বেশি পুড়িয়া বানাবে এই যে এখানে তৈরি হবে মানে এই যে আমাদের পুড়িয়ার মধ্যে দিবে আলু মাচা খালো বিসে যে কাঙ্গোগি দাদা বলে আমার পেটে আছে গরমি সিনা পিসাব আছে লাল পিলা জন্ডিস যে ভাই বলে আমার পিসাব হচ্ছে ঘন এই যে পিসাবটা হচ্ছে 30 টাকা কিলো একটা পুড়িয়া খাবে মানে পুরা কাজ এই যে জঙ্গলের জড়ি এটা হইল আয়ুর্বেদিক ওষুধ এই যে আমাদের ওষুধের মধ্যে দিবে এরই মধ্যে দিবে আখামে জড়িটা এই যে চোখের সামনে তৈরি হবে এই যে একটা জড়ি দিবে এখান থেকে বেশি পুড়িয়া দিয়ে বানাবে না এই জড়িটা খাবে সিলা যে ফয় সিনা 10 কিলো ফয় 12 মাসের উপরে সাজি লা ফয় কো শরীরের মধ্যে কাপড় লাগাবে না এই যে জড়িটা লেবার জন্য যায় হাসিয়ে দেন 12 মাসের উপর থাকবে যেরকম যে আছে না বাচ্চা পুরুষ মেয়ে ছেলে শরীরের মধ্যে রক্সিতানুস তলেছে জানি এই যে এখানে এই যে একটা পুড়িয়া আমাদের 15 দিন দুটা পুড়িয়া মানে লই রে nga ko na bra nga macha